ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯥꯛꯆꯕ ꯌꯥꯔꯝꯗꯦ꯫ ꯇꯣꯝꯕ ꯂꯝꯕꯤꯗꯅꯤ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯒ ꯉꯥꯡꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯃꯨꯊꯤꯗꯣ꯫ ꯍꯥꯟꯗꯒꯤꯁꯨ ꯃꯗꯨ ꯉꯥꯡꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦꯕ꯫ ꯃꯗꯣ ꯈꯪꯉꯝꯃꯅꯤ ꯉꯁꯤꯗꯤ ꯃꯥ ꯈꯪꯉꯝꯃꯅꯤꯗꯅ ꯃꯥ꯫ ꯏꯆꯦ ꯇꯣꯝꯕ, ꯅꯪꯅ ꯉꯁꯥꯏ ꯃꯨꯊꯤꯗꯣ ꯂꯩꯈꯣꯝꯗ ꯅꯝꯁꯤꯜꯂꯒ ꯀꯤꯟ ꯐꯖꯕ ꯑꯃ ꯑꯝꯇꯪ ꯄꯤꯕꯗꯨꯗꯤꯕ ꯃꯑꯣꯡ ꯈꯨꯠꯇꯥ ꯑꯃ꯫ ꯇꯥꯅꯤ ꯅꯪ ꯁꯨꯝꯇꯪ ꯄꯤꯔꯗꯤ ꯃꯑꯣꯡꯒ ꯂꯣꯏ ꯀꯥꯏꯅꯤꯀꯣ꯫ ꯅꯥꯐꯟꯅ ꯏꯆꯦ ꯇꯣꯝꯕ, ꯑꯩꯈꯣꯏꯗꯗꯤ ꯄꯤꯅꯨꯕ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯇꯣꯝꯕꯅ ꯍꯥꯏꯔꯤ ꯃꯈꯩꯁꯨ ꯌꯥꯏ꯫ ꯑꯗꯒꯤ ꯏꯆꯦ ꯇꯣꯝꯕꯒꯁꯨ ꯑꯗꯨꯝ ꯇꯤꯟꯅꯩ꯫ ꯄꯣꯠꯁꯨ ꯑꯗꯨꯝ ꯍꯨꯔꯥꯜꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯍꯩ, ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯀꯥꯏꯅ ꯑꯗꯨ ꯄꯟꯕ ꯌꯥ ꯋꯥ ꯅꯠꯇꯦꯅꯦ꯫ ꯅꯣꯏꯁꯤꯗꯤ ꯆꯥꯕꯅ ꯀꯜꯂꯤꯕ ꯄꯪꯅ ꯄꯪꯉꯤꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯄꯤꯅꯦ ꯍꯥꯏꯁꯦ꯫ ꯑꯗꯣ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯁꯦ ꯅꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯔꯝꯃꯒꯦ, ꯑꯗꯨꯒ ꯅꯌꯨꯝꯗ ꯂꯧꯔꯒ ꯆꯥꯎꯔꯣꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯉꯥꯁꯤꯡꯗꯨ ꯃꯥꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯁꯖꯥꯎꯕꯅ ꯏꯆꯦ ꯇꯣꯝꯕ ꯑꯃꯨꯛ ꯋꯥꯠꯂꯤ꯫ ꯌꯥꯔꯦ ꯅꯣꯏ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ, ꯑꯩꯗꯤ ꯄꯨꯖꯔꯣꯏꯒꯦ꯫ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯅ ꯑꯃꯨꯛ ꯁꯤ ꯄꯨꯁꯜꯂ ꯆꯪꯉꯨꯔꯗꯤꯅꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯉꯥꯡꯕꯗ ꯂꯣꯏꯔꯣꯏ꯫ ꯐꯤꯔꯣꯜꯁꯦ ꯁꯤꯁꯨꯅꯤ, ꯂꯩꯈꯣꯝ ꯇꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯎꯔꯦꯗꯅ ꯃꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯆꯪꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯐꯥꯔꯨꯕ ꯉꯥꯁꯤꯡꯗꯨ ꯑꯝꯇ ꯄꯨꯗꯅ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯁꯦꯠꯂꯨꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯁꯥꯔꯤꯕ ꯊꯣꯡꯒ꯭ꯔꯥ ꯃꯇꯣꯟ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯀꯨꯃꯥꯔꯅ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯅꯨꯄꯥ ꯁꯥꯕꯤꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ? ꯄꯤꯁꯛꯅ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤꯒꯦ ꯃꯄꯥ? ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ, ꯀꯩꯗꯧꯕꯤꯔꯒꯦ? ꯅꯆꯥꯅꯨꯄꯤꯕꯨ ꯍꯪꯕꯤꯔꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯀꯗꯣꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯃꯃꯥ꯫ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯃꯦꯟ ꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯑꯉꯥꯡꯁꯤꯡꯒ ꯇꯤꯟꯅꯒꯅꯨ ꯃꯁꯤꯗ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯍꯣ ꯑꯗꯨꯕꯣꯕ ꯀꯩꯗꯧꯕꯤꯔꯒꯦ? ꯀꯅꯥꯅꯕꯨ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ? ꯏꯇꯥꯎ ꯀꯦꯁꯣꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯉꯥ ꯐꯥꯃꯤꯟꯅꯔꯒ ꯅꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯎꯕ ꯉꯥꯗꯣ ꯀꯦꯁꯣꯒꯤ ꯃꯁꯨ ꯃꯨꯊꯤꯗꯨꯗ ꯐꯥꯈꯤ ꯍꯥꯏꯗꯅ ꯂꯩꯈꯣꯝꯅ ꯅꯝꯁꯤꯜꯂꯒ ꯐꯨꯏ ꯍꯥꯏꯗꯅ ꯇꯝꯂꯛꯂꯤꯕꯅꯤꯅꯦ꯫ ꯑꯦ, ꯃꯥꯗꯤ ꯉꯥ ꯐꯥꯎꯔꯒ ꯌꯨꯝꯁꯤꯗꯁꯨ ꯑꯝꯇ ꯄꯨꯁꯤꯜꯂꯛꯇꯅ ꯐꯥꯔꯨꯔꯦ ꯍꯥꯏꯔꯕꯗꯤ ꯉꯥꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯊꯅꯝꯃꯤꯕ ꯃꯥꯗꯤ? ꯉꯥꯡꯒꯅꯤ ꯆꯩꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯕ ꯑꯣꯏꯔꯝꯗꯣꯏꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ ꯃꯈꯣꯏ ꯃꯄꯥ꯫ ꯏꯃꯥꯒꯤ ꯇꯣꯝꯕ, ꯍꯩ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯥꯅ ꯀꯧꯔꯤꯁꯦ꯫ ꯍꯣ ꯇꯣꯝꯕꯣ! ꯇꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯐꯥꯛꯂꯤ ꯇꯧꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯣ ꯏꯃꯥ? ꯄꯪꯀꯧꯗ ꯀꯧꯏꯗꯨꯕꯣ ꯇꯨꯝꯐꯝꯒꯝꯗ ꯈꯪꯗꯦ ꯑꯣꯏꯕ ꯈꯨꯠ ꯃꯥꯁꯤꯗꯤ꯫ ꯀꯨꯃꯥꯔꯅ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯃꯥꯜꯂꯤꯅꯦ ꯃꯁꯤ ꯉꯥꯡꯁꯦ꯫ ꯍꯩ ꯋꯥ ꯍꯪꯒꯦ, ꯁꯤꯗ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤꯗ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯝꯊꯤ, ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯣ꯫ ꯑꯣꯟꯊꯣꯛꯑꯣꯅꯦ ꯁꯠ-ꯁꯠ꯫ ꯑꯁ ꯃꯥꯁꯤꯗꯤ ꯀꯩꯅꯣ ꯂꯥꯛꯑꯣꯅ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯛ ꯀꯧꯏ, ꯑꯣꯟꯊꯣꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏ꯫ ꯉꯥꯎꯔꯕ ꯅꯪꯁꯨ? ꯉꯥꯎꯔꯕ? ꯉꯥꯎꯔꯦ, ꯏꯆꯥ ꯆꯣꯡꯉꯝ ꯆꯥꯗꯕꯗꯒꯤ ꯄꯥꯍꯣꯡꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯗꯅꯦ ꯉꯥꯎꯔꯦ꯫ ꯉꯥꯏꯈꯣ, ꯅꯪ ꯉꯔꯥꯡ ꯏꯁꯤꯡ ꯁꯤꯜꯂꯒ ꯉꯥ ꯐꯥꯕ꯭ꯔꯥ ꯍꯥ ꯂꯧꯈꯣꯡꯗ? ꯀꯅꯥ ꯍꯥꯏꯕ? ꯑꯩ ꯐꯥꯗꯦꯅ꯫ ꯃꯄꯥ ꯀꯅꯥꯅ ꯑꯃꯨꯛ ꯏꯃꯥꯒ ꯄꯥꯕꯒꯗ ꯑꯩꯅ ꯏꯁꯤꯡ ꯁꯤꯜꯂꯒ ꯉꯥ ꯐꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯏꯅꯣꯕ? ꯃꯁꯤꯗꯨꯗꯤ ꯀꯤꯟꯅꯅꯦ ꯄꯣꯞ ꯇꯧ ꯄꯤꯁꯟꯒꯦ꯫ ꯀꯌꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯃꯆꯥꯗꯨꯅꯤ ꯁꯤꯕꯣ꯫ ꯍꯩ ꯇꯣꯝꯕ, ꯅꯪ ꯏꯃꯥꯅꯅꯦ ꯅꯤꯡꯊꯤꯅ ꯍꯪꯂꯤꯉꯩꯁꯤꯗ ꯑꯁꯦꯡꯕꯗꯣ ꯁꯠ-ꯁꯠ ꯈꯨꯝꯃꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ꯫ ꯐꯥꯗꯦꯕ ꯏꯃꯥ꯫ ꯅꯪꯅ ꯃꯨꯊꯤꯗꯨ ꯂꯩꯅꯥꯡꯅ ꯅꯝꯁꯤꯜꯂꯒ ꯐꯨꯏ ꯍꯥꯏꯁꯤꯗꯤ ꯑꯗꯨꯗꯤ ꯂꯝꯍꯦꯟꯕꯒꯤꯅꯤ꯫ ꯃꯤꯅ ꯍꯥꯟꯅ ꯎꯔꯕ ꯉꯥꯗꯣ ꯃꯥꯅ ꯆꯣꯡꯁꯤꯜꯂꯒ ꯐꯥꯔꯤꯕ, ꯑꯗꯨꯗꯤ ꯐꯨ ꯇꯥꯕꯅꯤ꯫ ꯀꯌꯥꯗ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯉꯥ ꯐꯥꯗꯦ ꯍꯥꯏꯗꯥꯏ ꯍꯥ? ꯅꯪꯕꯨ ꯐꯥꯗꯦꯗ ꯍꯥꯏꯕ? ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯩꯅꯤꯅ ꯍꯥꯏꯖꯤꯟꯕꯅꯤꯗ꯫ ꯉꯥ ꯐꯔꯦ ꯍꯥꯏꯔꯒ ꯌꯨꯝꯗꯁꯨ ꯉꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯀꯗꯥꯏ ꯊꯅꯝꯃꯒꯦꯕ ꯉꯥꯗꯣ ꯍꯥ?
ꯉꯥ ꯁꯤꯡꯗꯨꯅ ꯀꯗꯥꯏ ꯊꯅꯝꯒꯦꯕ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯩꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯝꯕꯤꯗ ꯑꯉꯥꯡ ꯉꯥ ꯐꯥꯕ ꯌꯦꯡꯕꯁꯤꯡꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯑꯝꯃꯕ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯑꯁꯤꯒꯨꯝꯕ ꯆꯨꯡꯉꯝ ꯆꯥꯗꯕ ꯄꯥꯎ ꯑꯁꯦ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯀꯛꯏ ꯀꯅꯥꯏ ꯏꯊꯥꯡ ꯊꯥꯡꯉꯗꯅ ꯃꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯈꯣꯡꯅꯤ ꯍꯩ ꯎꯕꯗꯅꯦ ꯍꯟꯗꯣꯛꯀꯦ ꯇꯧꯏꯅꯦ ꯑꯩ ꯏꯃꯥ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯒ ꯈꯨꯖꯤꯟꯅ ꯀꯛꯏ ꯊꯥꯡꯂꯤꯕꯁꯤꯗꯤ ꯉꯔꯥꯡ ꯉꯥ ꯐꯥꯕ ꯀꯨꯝꯂꯤꯕꯒꯤꯅꯤ ꯈꯨꯠꯀꯤ ꯈꯨꯖꯤꯟꯅ ꯆꯨꯔꯤꯕꯁꯤꯅ ꯆꯥꯛ ꯆꯥꯔꯒ 3-4ꯔꯛ ꯆꯥꯕꯗꯅꯦ ꯃꯊꯟꯇ ꯑꯗꯨꯝ ꯀꯣꯛꯆꯈ꯭ꯔꯗꯧꯅꯤ ꯀꯨꯃꯥꯔꯅ ꯌꯥꯔꯦ ꯅꯈꯣꯏꯅ ꯃꯥꯅꯁꯦ ꯋꯥꯔꯤꯗꯣ ꯇꯣꯛꯑꯝꯇ ꯇꯥꯕ ꯅꯥꯀꯣꯡꯁꯤ ꯀꯛꯊꯠꯅꯤꯡꯉꯛꯇꯧꯔꯦ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯅꯥꯀꯣꯡꯗꯨꯗꯤ ꯀꯛꯈ꯭ꯔꯕꯁꯨꯅꯦ ꯇꯥꯕꯗꯤ ꯃꯈꯨꯟꯗꯨꯗ ꯑꯗꯨꯝ ꯇꯥꯅꯤꯌꯦ ꯑꯗꯨꯅ ꯅꯨꯡ ꯑꯣꯏꯅ ꯃꯦꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯣꯝꯗꯅ ꯏꯕꯣꯆꯥꯅ ꯍꯩ ꯅꯈꯣꯏꯅ ꯆꯤꯟ ꯏꯅꯥꯎꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯠꯅꯈꯤꯗꯧꯔꯤꯒꯦ ꯍꯥ ꯉꯥꯏꯍꯥꯛꯇ ꯎꯅꯕ ꯌꯥꯗꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯇꯩꯒꯤ ꯈꯠꯅꯕ ꯑꯣꯏꯔꯝꯃꯣꯏꯅꯦ ꯆꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯆꯥꯕꯗꯤ ꯃꯄꯥ ꯑꯩ ꯂꯧꯗꯅ ꯆꯣꯞꯈ꯭ꯔꯕ ꯐꯖꯕꯤꯅ ꯕꯥꯕꯥ ꯃꯁꯤ ꯉꯥꯛꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯥ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯑꯗꯧꯅꯤ ꯅꯪꯗ ꯁꯤꯔꯣꯏ ꯍꯦꯅ ꯊꯧꯕꯅ ꯁꯤꯔꯣꯏ ꯑꯩꯗꯤ ꯁꯨꯛꯁꯤ ꯁꯤꯔꯣꯏ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯌꯨꯝ ꯄꯥꯟꯖꯈ꯭ꯔꯣ ꯄꯥꯕꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏ ꯂꯩꯖꯍꯧꯔꯒꯦ ꯅꯪ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕꯒ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯍꯩ ꯀꯩ ꯅꯨꯡꯉꯥꯏꯕ ꯍꯥ ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯕꯗꯤ ꯐꯤꯅꯥꯠꯁꯤꯅ ꯊꯣꯝꯒꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯀꯥꯏꯅ ꯑꯩ ꯕꯥꯕꯥ ꯐꯖꯕꯤ ꯀꯧꯕꯤ ꯁꯛꯊꯤꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯅꯪꯅ ꯁꯨꯝ ꯐꯨꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯑꯣꯏꯔꯁꯨ ꯅꯪ ꯑꯗꯨꯗꯤ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯐꯖꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯛꯂꯝꯃꯤ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯅꯦ ꯅꯪ ꯑꯗꯨꯗꯤ ꯏ ꯊꯣꯛꯇ꯭ꯔꯤꯐꯥꯎ ꯌꯥꯝꯅ ꯆꯤꯛꯀꯦꯅ ꯑꯌꯣ ꯕꯥꯕꯥ ꯕꯥꯕꯥ ꯑꯁ ꯏꯆꯦꯅ ꯁꯤ ꯊꯥꯗꯣꯛꯎ ꯍꯤꯡꯆꯥꯕꯤ ꯍꯨꯏ ꯑꯉꯥꯎꯕꯅ ꯆꯤꯛꯈꯤꯕꯒꯤ ꯍꯨꯏ ꯑꯣꯜꯂꯕꯣ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯇꯥꯟꯖꯥꯗꯨꯗ ꯐꯖꯕꯤ ꯑꯃꯗꯤ ꯊꯧꯕꯒꯤ ꯃꯃꯥ ꯕꯤꯅꯣꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯕꯤꯅꯣꯅ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯆꯤꯛꯅꯔꯕ꯭ꯔꯣ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯅꯠꯇꯦꯗ ꯃꯃꯥ ꯅꯆꯥ ꯑꯅꯤ ꯀꯟꯅ ꯆꯤꯛꯅꯔꯤꯕꯅꯤ ꯑꯁꯤꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤꯒꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯤꯗꯤ ꯃꯆꯥ ꯈꯠꯅꯔꯒ ꯈꯥꯝꯒꯦꯗꯤ ꯈꯟꯗꯗꯅ ꯇꯥꯗꯨꯅ ꯐꯝꯃꯒ ꯂꯩꯕꯤꯔꯤꯕꯁꯤꯕꯣ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯔꯤꯕꯅꯣ ꯈꯥꯝꯃꯨꯔꯒ ꯀꯩꯗꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯨꯝ ꯈꯟꯅꯔꯛꯇꯧ ꯂꯩꯔꯁꯤꯕꯣ ꯇꯜꯂꯀꯥꯟꯗ ꯑꯗꯨꯝ ꯇꯣꯛꯆꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯈꯥꯝꯗ꯭ꯔꯤꯕꯅꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯁꯤꯁꯨ ꯍꯩ ꯐꯖꯕꯤ ꯊꯧꯕ ꯊꯥꯗꯣꯛꯅꯪꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯑꯗꯤ ꯀꯣꯛ ꯊꯥꯗꯣꯛꯗꯅ ꯍꯥ ꯅꯕꯥꯅꯤꯅ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯧꯅ ꯅꯨꯡꯇꯤꯒꯤ ꯆꯤꯛꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯣꯡꯃꯒꯤ ꯆꯤꯛꯅꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯏꯕ ꯐꯖꯕꯤꯅ ꯏꯃꯥ ꯑꯩꯅ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯊꯅꯝꯕ ꯆꯥꯛꯇꯣ ꯅꯆꯥꯅꯨꯄꯥ ꯊꯤꯕꯣꯡ ꯂꯥꯎꯁꯤꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤꯅꯤ ꯏꯃꯥ ꯂꯥꯝꯃꯗꯤ ꯆꯥ ꯇꯥꯕ ꯆꯔꯥ ꯋꯥꯜꯂꯝꯃꯤꯅ ꯇꯨ ꯁꯤꯗ ꯇꯥꯔꯤꯕ ꯁꯤꯡꯒꯩꯕꯥꯛꯁꯤꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯅ ꯀꯜꯂꯤꯅꯤ ꯏꯁ ꯅꯨꯄꯥꯅꯦꯗꯅꯤ ꯄꯥꯎ ꯇꯝꯕꯗꯤ ꯍꯦꯟꯖꯤꯟꯈ꯭ꯔꯕ 이붕어 시대 딸이세 싱가이박 나띠에네 옌다우니니 낭보 파자비나 뭐하리 진티바 아니 낭원다 피나나 깔라가 싱가이박나 깔리 까이나 아두디 깐바 딸이나 시하라가 파자비나 이나 카다 ngaadon 탐리바 싱가이박 amamuk lauraga khanghaudana phat hekta kalai thaubasu mamagi marumda sat thaisinbada mamado oina palammi ayo ima sire hai papi gi masasa nakoi ani da noi siro ne he sukata masasa sibu chakroja nakoi ani chaba thapa yam khanaba natro ha khang ngasi nui dangdi chakamata hap na pai bani nga thom daga sagi noi ko ayo kaya kana kalaibono sibu 파자비수 파카투나 마마나비기데 사투나 레이라미 타우바수 마마나바 아마기데 사투나 레이라미 솜다 안강싱수 lampak masida phamduna khulokpi sanarami kondumna sajawa akhoi mayam pungdon hurala sasira yaine aidi adudi huran do redine ise to mahursi mutina talle haugumsi ise to modo mana isau jau khai akhoi marak yauraga mana be yadabaga hekte phui akhoi mana su handake puradi sitomodo makhutu de kani hai nafan nahansu ise to mana akhoi imadagi sin huralo duga
ngamok chase haraga aina selda huragla puri duga mathanda aingona pijadibira sai duga yumda khoi mana ai phuri makhoi na sumna wari sanari ngai da lapna tomba lakpu urami amanam as khatni ngai shi ise tomse amuk lai tu amana mo haire akhoi na hujing ngna ki bisingda amta haidukna kumsi ko tombana kaino noi nei laga kongdu bidaga wari sana leiduna nafan kashu tawde de si tomba adudi ngasidi ekhoi turelda iroiba sanawshira samuna isi tomba talle akhoi mana iroibado yam sai turelda doctor ga sini hai siro he nan kai lori meyam do kana sige sasawuna isi tomba akhoi khugi nupi amta turenda iroidi nupa khaktani loirisi isi tombadi adum loi ei su nupa ni kaino nafan nupa oiragabu kaigi akhoina isi gauriba noise ngawba adunani aingoni isi gauribse ming si tabna khangdro tomba haise nupa gi maming ni asum ngangna chawba madi angang singdu turel de iroirami tanja duda samugi mama thembisu masabu thiba laklami masida turel da angang khre iroiriba sidane soidan yawramani ba mase yam baroi doriba angang masi tomba haiba nuparan pira khangnabse asin hauri oirini base nafan iya ise sitomba ise tomba irukre asitom hagule ise tomba adumaina irupatambiu si angangi thorom nateko hayeng jaraga adumairaka hojikte haikiroi noi agang oiriba thembina hai samu haibe iroi manbao kakhalawni sida ai nangonda turenda iroigano haibisi nang yararoidra ha nanada tatpa makai leigina nang nungaibra ha nungaibra nang loikidro hayeng makai loikidro nang ayo ima nai thado naiba ai nga sain talle nai jumani ise tomba loirusina purini ima nai haiba hai tombai bema nangama nupira nupinata nupara nupanata nate karino nana khalibisibo ha isa singse turelda hek putharaga hatok lage khalibro tomba mina sauna nganglibadu kaishu thaksa bibunati kaino nasa nupado aina pharaga puraga lohenbunati masa laksabani ibema hayeng makai yahonindragana nasa nupado imungda thonglusilaga dum tham karino khangdemi hai leisabi nupa sabi nawa naiba yadaro phawba angang singsige tinaduna angang mangna masinduna leiganune ahal lamoibagi angangda apapata takidi khandi huran makhra tambi migi mokpo masai mangan takhan bakhra tambi nangse apapa midina tene ko tombadi thembina ngang bawrokpadagi iruptu leikhrebani nganglibadu ikaibaga khangmunatti mana thokpa matawduna lei thembisu sauna samubu mana lei leituna pukhiram numit kharanigi matungni nongwasu angang singdu khulgi lampak apakpadugi mayaida sanari nakalda khungi suningdaba nupa kharasu jor sanaram nupa amana hey soida da langa sanarkan chal archa kaidum sanarcho jor senaga mangmuni ine ikabni node loi tanarkani ko chal nafan kainu khura akoidi lampak se sanadradi kaida sanaruduino nong chubagi labuksu ising loi tung ai masinga khumine masi machin masida pai thadlakani chalo sanabum leitragana naimnimne sangane tumaga leiso chal samuna akhoi chaloi lampaksida adum sanani noyone sal masi khangra ha khangra nang kupakshi mesardi naimne sangning ngambani ne ha angangna pathaki handa machinga khumasarda muthina khongni noi ise tomada takthokki yungnoi kari tombai ba nupira nupara khangdabdo aduda takdebo oh so tawro ko angang singnu sengtre aduga tombada wari pumatamduna tombabu lambaktamu puduna laklami tombada lakpadu akoi kanasu uramde ai makoi singsi swar sanadingaida mi lakpaga se amta khangde tawse nungaini dudi si haraga nupa amagi mandanganda tombana khongpakna kawi I kaino sigido kaino si haiduna onthorakpada tombadu magi mani leptu leirami ito mo yap lehokidra aidi China khagi aduna halame he nupa mana ito thut lawbu nupi masa sina
ꯑꯃꯨꯛꯇꯪ ꯀꯥꯎꯖꯕꯣꯏ ꯅꯥꯖꯕꯣꯏ ꯇꯧꯕꯁꯤꯗ ꯅꯪ ꯀꯤꯗꯨꯅ ꯆꯦꯜꯂꯕ? ꯍꯩ ꯇꯣꯝꯕ, ꯅꯪꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ? ꯅꯁꯛꯁꯨ ꯐꯖꯩ. ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤꯗꯅ, ꯑꯩꯈꯣꯏ ꯂꯩꯔꯨꯁꯤ. ꯅꯪ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯤꯔꯣ? ꯅꯣꯏ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ. ꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯃꯈꯩ ꯐꯨꯊꯔꯝꯃꯤ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯇꯦꯛꯄ ꯌꯥꯎ ꯃꯈꯣꯡ ꯇꯦꯛꯄ ꯌꯥꯎ ꯆꯦꯟꯅꯈꯤꯔꯝꯃꯤ. ꯁꯣꯝꯗꯅ ꯊꯧꯕꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤ. ꯂꯥꯛꯄꯅ, ꯊꯧꯕ, ꯅꯪꯅ ꯅꯈꯣꯏꯅꯁꯤꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯠꯅꯔꯒ ꯂꯩ. ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯠꯅꯗꯅꯕ ꯂꯝꯕꯤ ꯊꯤꯌꯨꯅꯦ. ꯅꯣꯏ ꯅꯆꯦꯗꯨꯁꯨ ꯂꯩꯁꯥꯕꯤꯅꯤ, ꯈꯨꯃꯨꯗꯤ ꯐꯅꯌꯥꯝ ꯁꯥꯡꯉꯝꯃꯅꯤ, ꯃꯌꯨꯝꯗꯤ ꯁꯨꯛꯄꯥꯟ ꯍꯦꯛ ꯄꯥꯟꯗꯦꯅꯦ. ꯊꯧꯕꯅ, ꯀꯩ ꯄꯥꯝꯕꯩꯅꯣ ꯏꯇꯥꯎ? ꯀꯩ ꯂꯝꯕꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯨ? ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯁꯛꯇꯣ, ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩ ꯈꯪꯉꯤ, ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯔꯣꯏ ꯍꯥꯏꯕ. ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯂꯧꯔꯒꯦꯔꯣ? ꯀꯣꯏꯔꯒꯦꯔꯕꯅ? ꯆꯠꯂꯍꯦ, ꯄꯥꯝꯗꯦ. ꯅꯆꯦꯅꯦꯅ ꯃꯨꯔꯤ ꯈꯨꯃꯨꯗꯨꯒ ꯀꯪꯂꯤ ꯃꯌꯥꯡ ꯈꯨꯀꯪꯗꯨꯒ ꯄꯥꯝꯖꯗꯦ. ꯏꯁ, ꯃꯌꯥꯡ ꯀꯪꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯆꯥꯕꯗꯤ ꯑꯗꯨꯒꯅꯦ, ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯅꯨꯡꯇꯤꯒꯤ ꯐꯨꯔꯤꯁꯤ. ꯀꯥꯟꯅꯗꯦ ꯊꯧꯕ, ꯁꯤꯒ ꯋꯥꯁꯤ ꯇꯣꯛꯑꯁꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯀꯣꯏꯔꯨꯁꯤ. ꯌꯥꯏꯅꯦ ꯑꯗꯨꯗꯤ. ꯑꯩꯅꯒ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯩꯈꯣই ꯆꯦꯅ ꯐꯨꯔꯔꯣꯏꯀꯣ ꯑꯩꯁꯦ. ꯍꯧꯖꯤꯛꯇ ꯆꯠꯂꯁꯤꯔꯣ? ꯍꯧꯖꯤꯛꯁꯦ ꯌꯥꯆꯪꯂꯛꯄ, ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯒꯗꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯊꯦꯡꯂꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯕ ꯑꯃꯗꯤ ꯂꯥꯛꯄ, ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ. ꯂꯥꯛꯄꯅ, ꯃꯈꯣꯏ ꯈꯨꯜꯁꯤꯁꯨ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟ ꯃꯥꯜꯂꯤꯗ. ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯁꯤꯕꯨ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯟꯕꯤ ꯑꯃꯅꯤꯗꯒꯤ ꯍꯦꯟꯅ ꯑꯝꯇꯪꯕꯨ ꯊꯦꯡꯅꯗꯦ ꯋꯥꯅꯤ. ꯑꯁꯦꯡꯕꯩꯗꯣ ꯐꯖꯕ ꯑꯝꯇ ꯍꯦꯛ ꯎꯗꯦ. ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯁꯨ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯊꯧꯕꯅ ꯅꯨꯄꯤ ꯑꯃ ꯎꯔꯝꯃꯤ. ꯏꯇꯥꯎ, ꯐꯖꯕꯤ ꯑꯃꯗꯤ ꯑꯁꯤ ꯆꯠꯂꯤ. ꯇꯨ, ꯑꯩꯗꯤ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤꯕꯣ. ꯀꯗꯥꯏꯅꯣ ꯏꯇꯥꯎ? ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯁꯤꯗ ꯃꯃꯥꯡꯗ ꯆꯠꯂꯤꯁꯤꯗꯤ. ꯍꯣꯏꯅꯦ, ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯔꯕ ꯈꯜꯂꯨꯔꯦ. ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯈꯨꯆꯠ ꯂꯛꯆꯝꯗꯤ ꯌꯥꯎꯗ꯭ꯔꯣ ꯏꯇꯥꯎ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯇꯥꯎ, ꯑꯩ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯎꯍꯧꯔꯦ. ꯑꯩ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ. ꯉꯥꯏꯈꯣ ꯏꯇꯥꯎ, ꯄꯥꯝꯃꯦꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨꯕꯗꯣ ꯌꯥꯕ ꯅꯠꯇꯦ. ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯃꯑꯣꯡ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ. ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯤꯁꯤ. ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯣꯝꯕꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯂꯝꯃꯤ. ꯇꯣꯝꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩ ꯅꯣꯏꯒꯤ ꯇꯨꯡꯁꯤꯗ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯏꯟꯅꯔꯤꯁꯤꯕꯣ? ꯃꯁꯤ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯗ ꯃꯁꯤꯗꯤ. ꯇꯣꯝꯕꯗꯨ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯒ ꯁꯠ ꯑꯣꯟꯊꯣꯔꯛꯏ. ꯍꯦ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯣꯡꯒꯥꯜ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯏꯟꯅꯔꯛꯏꯁꯦ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯂꯥꯛꯄꯅ, ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ. ꯏꯇꯥꯎ ꯊꯧꯕ, ꯆꯠꯂꯁꯤꯔꯥ? ꯏꯇꯥꯎ, ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯒ ꯑꯁꯨꯛ ꯁꯥꯡꯅ ꯏꯟꯅꯔꯤꯁꯦ ꯃꯃꯤꯡ ꯐꯥꯎ ꯈꯪꯗꯅ ꯂꯦꯝꯅꯍꯜꯂꯗ꯭ꯔꯣ? ꯏꯁ, ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯅꯪ ꯅꯠꯇ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯅꯆꯦ ꯃꯨꯊꯤ ꯊꯤꯕꯤꯗꯨꯒ ꯅꯈꯣꯏꯅ ꯃꯥꯒꯅ ꯐꯨꯕꯒꯤ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯨꯕꯣ? ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯂꯥꯛꯄ, ꯏꯆꯦꯒ ꯏꯃꯥꯒꯅꯤ. ꯏꯊꯛ ꯊꯣꯡꯕ ꯉꯥꯛꯇꯅꯤꯅ ꯁꯨꯝ ꯕꯦꯕꯥꯔ ꯀꯥꯏꯅꯤꯡꯗꯕꯒꯤ ꯈꯨꯠ ꯍꯟꯗꯕꯒꯤ ꯋꯥꯅꯤ. ꯑꯩ ꯅꯨꯄꯥ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯉꯥꯝꯊꯣꯛꯅꯁꯤꯔꯣ? ꯀꯣꯏꯐꯥꯎ ꯀꯣꯏꯗ꯭ꯔꯤ ꯍꯧꯔꯦꯗꯣ. ꯅꯨꯄꯤ ꯃꯪꯅ ꯑꯀꯟ ꯁꯥꯕ ꯅꯣꯛꯅꯤꯡꯉꯦꯗꯩꯗꯤ. ꯇꯣꯝꯕꯅ, ꯅꯨꯄꯥꯅꯦ. ꯅꯈꯣꯏ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯥ? ꯃꯤꯅ ꯍꯪꯂꯤꯕ ꯀꯥꯁꯦ ꯈꯨꯝꯗꯕꯤꯗ ꯅꯣꯏ ꯑꯅꯤ ꯑꯣꯏꯅꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯣ? ꯊꯧꯕꯅ, ꯏꯆꯜ, ꯁꯨꯝꯗꯧꯕꯅꯤ. ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ. ꯅꯣꯏꯒꯤ ꯈꯨꯜ ꯁꯣꯝꯗ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯦꯅ ꯀꯣꯏꯊꯣꯔꯛꯄ. ꯀꯣꯏꯕꯗꯣ ꯂꯥꯛꯑꯗꯤ ꯆꯨꯝꯅ ꯑꯗꯨꯝ ꯅꯣꯏ ꯀꯣꯏꯐꯝ ꯊꯣꯛꯄꯗꯣ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡꯃꯨꯛ ꯏꯟꯅꯔꯛꯏꯁꯤꯕꯣ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯕꯨ ꯀꯩꯒꯤ ꯑꯣꯏꯔꯨꯅꯤ? ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯥꯏꯅꯒ. ꯍꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯂꯣꯏꯅ ꯇꯣꯏꯅꯤ ꯉꯁꯤ. ꯉꯁꯤꯗꯒꯤꯅꯦ ꯃꯇꯨꯡ ꯇꯥꯕꯗ ꯍꯦꯛ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯕ ꯑꯩꯅ ꯅꯣꯏ ꯑꯅꯤ ꯈꯩꯗꯧꯒꯦꯕꯨ. ꯂꯥꯛꯄꯅ, ꯏꯇꯥꯎ, ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯣꯏꯅ ꯆꯠꯂꯁꯤ. ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯑꯩꯗꯤ ꯍꯜꯂꯣꯏ ꯏꯇꯥꯎ. ꯂꯩꯁꯥꯕꯤ, ꯃꯤꯡ ꯑꯝꯇꯗꯤ ꯍꯥꯏꯔꯝꯃꯨꯗ. ꯇꯣꯝꯕꯗꯨ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯊꯧꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ 2-3 ꯆꯣꯛ ꯆꯣꯛ ꯊꯤꯜꯂꯛꯂꯝꯃꯤ. ꯂꯥꯛꯄꯗꯤ
ꯈꯥꯝꯐꯝꯁꯨ ꯈꯪꯗ ꯆꯦꯟꯁꯤꯟꯕꯁꯨ ꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯇꯣꯝꯕ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯪꯅ ꯃꯃꯥꯏ ꯃꯤꯠ ꯈꯪꯗ ꯃꯈꯩ ꯀꯤꯟꯅ ꯄꯪꯊꯤꯟꯅ ꯊꯤꯜꯂꯤꯕꯗꯨꯕꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯅꯤꯍꯦ ꯅꯪꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨꯅ ꯇꯣꯝꯕꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯊꯧꯕꯁꯨ ꯍꯧꯖꯤꯛꯇꯗ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯧꯗꯨꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ ꯍꯥ ꯇꯣꯝꯕ ꯃꯤꯒꯤ ꯃꯆꯥꯁꯦ ꯄꯥꯈꯪꯁꯨ ꯃꯥꯜꯂꯤ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯑꯒꯦꯃꯤ ꯊꯧꯕꯅ ꯈꯔ ꯆꯥꯖꯔꯁꯨ ꯃꯤꯡ ꯐꯥꯎꯗꯤ ꯈꯪꯉꯤꯗꯅ ꯂꯥꯛꯄꯒꯤ ꯃꯃꯜ ꯃꯥꯡꯗ꯭ꯔꯦ ꯌꯥꯏ ꯇꯣꯝꯕ ꯅꯪ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯅꯪ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯇꯣꯝꯕꯅ ꯏꯅꯝꯃ ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯁꯤꯌꯧ ꯐꯥꯎꯕꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗꯅꯦ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯛꯏꯁꯦ ꯑꯗꯨꯒꯤꯅꯤ ꯍꯩꯃ ꯍꯩ ꯂꯩꯁꯥꯕꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯄꯥꯈꯪꯅ ꯏꯟꯅꯗꯅ ꯀꯅꯥꯅ ꯏꯟꯅꯗꯣꯏꯕ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯁꯥꯎꯔꯤꯕ ꯍꯥ ꯅꯪꯁꯨ ꯉꯥꯎꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯃꯧ ꯑꯣꯏꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯅꯨꯄꯥ ꯀꯅꯥꯅ ꯏꯟꯅꯔꯛꯀꯦꯕ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯂꯩꯔꯥꯡꯅ ꯈꯣꯏꯃꯨꯅ ꯏꯟꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤꯀꯣ ꯊꯧꯕꯅ ꯀꯩꯅꯣ ꯇꯥꯎ ꯑꯗꯨ ꯀꯅ ꯆꯤꯡꯉꯤꯗꯨꯕꯣ ꯅꯥꯏꯕ ꯇꯞꯅ ꯆꯤꯡꯉꯨ ꯏ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯏꯕ ꯍꯥ ꯉꯁꯥꯏ ꯃꯈꯩꯅ ꯈꯣꯡꯐꯝ ꯃꯆꯦꯠ ꯑꯝꯇ ꯂꯦꯡꯗꯅ ꯇꯥꯁꯤꯟꯗꯨꯅ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯗꯨꯗ ꯐꯨꯍꯜꯂꯒ ꯑꯩꯅ ꯈꯖꯤꯛꯇꯪ ꯆꯤꯡꯕꯁꯤꯗꯅ ꯆꯩꯅꯥ ꯐꯥꯎꯔꯤꯕ ꯏꯇꯥꯎ ꯑꯩꯕꯨ ꯐꯨꯍꯟꯗ꯭ꯔꯗꯤ ꯅꯨꯄꯤ ꯃꯆꯥ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯤꯗꯨꯗ ꯈꯨꯠ ꯍꯜꯂꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯉꯥꯡꯗ ꯉꯥꯡꯉꯤ ꯌꯥꯝ ꯊꯣꯠꯂꯦꯍꯦ ꯍꯥ ꯌꯥꯝ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯦꯀꯣ ꯆꯩꯔꯣꯡꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯆꯩꯔꯣꯡꯅ ꯐꯧ ꯌꯩꯊꯕꯒꯨꯝꯅꯤ ꯃꯥꯅ ꯅꯪ ꯐꯨꯊꯈꯤꯕꯗꯣ ꯑꯩꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯈꯣꯏ ꯈꯨꯜꯁꯤꯗꯅꯦ ꯑꯃꯨꯛꯅ ꯂꯥꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯉꯣꯟꯗꯒ ꯆꯠꯁꯤ ꯌꯧꯔꯛꯀꯅꯨꯀꯣ ꯑꯩ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩꯅ ꯆꯥꯔꯛꯂꯤꯕ ꯀꯤꯟꯁꯤꯡꯗꯣ ꯂꯦꯝꯅ ꯆꯥꯔꯛꯄ ꯅꯠꯇꯦꯅꯦ ꯃꯃꯤꯡ ꯐꯥꯎꯗꯤ ꯈꯪꯉꯤꯗꯅ ꯂꯥꯛꯄ ꯑꯃꯗꯤ ꯊꯧꯕꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯊꯧꯕꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯕꯤꯅꯣꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯅꯃꯥꯏꯗꯨꯗꯤ ꯍꯅꯨꯃꯥꯟ ꯁꯥꯗꯅ ꯍꯜꯂꯛꯂꯕꯗꯤ ꯍꯥ ꯀꯅꯥꯅ ꯐꯨꯕꯤꯔꯛꯑꯒꯦ ꯏꯕꯣꯝꯆꯥꯅ ꯏꯄꯥꯒꯤ ꯊꯧꯕ ꯅꯪꯁꯦ ꯑꯩꯗꯤ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯅꯦꯍꯦ ꯌꯨꯝꯗ ꯐꯪꯉꯤ ꯅꯆꯦꯅ ꯅꯨꯡꯇꯤꯒꯤ ꯐꯨꯕ ꯌꯨꯝꯗꯔ ꯍꯥꯏꯕꯕꯨ ꯂꯝ ꯊꯣꯛꯂꯕꯁꯨ ꯃꯤꯅ ꯐꯨꯍꯜꯂꯛꯄ 이보 ꯅꯪ ꯉꯁꯤꯗꯒꯤ ꯆꯥꯛ ꯆꯥꯒꯅꯨꯀꯣ ꯍꯩ ꯃꯃꯥ ꯉꯁꯤꯗꯒꯤ ꯆꯥꯛ ꯊꯣꯡꯕꯗ ꯅꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯍꯥꯞꯄ ꯌꯥꯔꯣꯏꯀꯣ 이마 바바 너희는 ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯐꯖꯕꯤꯅ ꯌꯦꯡꯉꯥꯡ 이마가 바보ꯒꯅ 하이세 ꯂꯥꯜꯂꯕꯗꯤ ꯅꯪꯒꯤ ꯅꯃꯥꯏꯗꯨꯗ ꯅꯨꯄꯤꯅ ꯐꯨꯔꯛꯄꯒꯤꯔ ꯍꯥ ꯇꯨ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯁꯤ ꯕꯤꯅꯣꯅ ꯆꯨꯝꯃꯤꯒ ꯀꯥꯏꯗꯅ ꯍꯩ ꯅꯪꯅ ꯀꯔꯤ ꯑꯣꯛꯇꯕꯨ ꯇꯧꯔꯨꯏ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯕꯗꯣ ꯊꯧꯕꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯤꯔꯝꯃꯤ ꯕꯤꯅꯣꯅ 이마ꯏ ꯄꯦꯝꯃ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ 이bungo ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯒꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦꯕ 이마 ꯑꯩꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯨꯍꯣꯡꯉꯒ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯅꯨꯡꯇꯤꯒꯤ ꯐꯨꯍꯟꯗꯧꯔꯤꯅꯤ ꯐꯖꯕꯤꯅ ꯀꯔꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯔꯥ ꯍꯥ ꯑꯩꯉꯣꯟꯗꯔꯥꯕ ꯀꯩꯅꯣ ꯏꯆꯦꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯨꯄꯤꯔꯣ ꯑꯩꯗꯤ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃꯗ ꯍꯥꯏꯖꯕ ꯐꯖꯕꯤ ꯈꯪꯍꯧꯗꯅ ꯊꯧꯕꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯊꯥꯔꯛꯂꯝꯃꯤ ꯀꯩꯅꯣ ꯏꯆꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯑꯣꯡꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯍꯥꯏꯁꯤꯅꯩꯅ ꯕꯤꯅꯣꯅ ꯍꯧꯔꯦꯇꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯕ ꯌꯥꯗꯕꯤꯁꯤ ꯃꯁꯤ ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯉꯥꯡ ꯅꯪꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅ ꯉꯥꯡꯕꯗꯅꯦ ꯈꯔ ꯎꯁꯤꯠꯄ ꯇꯝꯃꯨꯀꯣ ꯁꯣꯝꯗꯅ ꯇꯣꯝꯕꯒꯤ ꯌꯨꯝꯗꯁꯨ ꯇꯣꯝꯕꯅ ꯅꯨꯄꯥ ꯐꯨꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ ꯄꯤꯁꯛꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯑꯩꯕꯨ ꯃꯥꯒꯤ ꯍꯛꯇꯛꯇ ꯏꯃꯥꯏꯁꯤ ꯄꯨꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯁꯤ ꯀꯨꯃꯥꯔꯅ ꯄꯨꯔꯒ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯊꯅꯝꯃꯒ ꯍꯦꯛ ꯆꯠꯂꯨꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯁꯨꯋꯥꯏ ꯍꯥꯏꯗꯦꯅꯦ ꯍꯣ ꯅꯆꯥꯅꯨꯄꯤ ꯇꯣꯝꯕꯅꯅꯦ ꯉꯔꯥꯡꯁꯨ ꯅꯨꯄꯥ ꯑꯃ ꯐꯨꯏ ꯍꯥꯏꯗꯅ ꯇꯝꯂꯛꯂꯤꯕꯅꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯌꯥꯗꯦ ꯑꯃꯅ ꯃꯃꯨꯛ ꯇꯝꯃꯛꯀꯅꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯃꯥꯅ ꯐꯨꯗꯕ ꯅꯨꯄꯥꯕꯨ 10 ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯂꯨꯗꯧꯔꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯈꯩꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯈ꯭ꯔꯕꯅꯤꯅꯦ ꯃꯥꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯊꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦꯅꯦ
Ho adune aina haidoribasisu mana ngarang phuribu nupado magi matung inarakpa pakhangni haine nate mabu sumaina sum adum tawraga leirabadi kamai tawduinoi me masi pumbane mama nangna thongan mangaktaniko isagi sasap manabasida nangna isa nupisida makha tarakpada nupa poknabane haidana nupagi maming hege thonjili asumna pokpadagi tawrpa isa nate kulsida nupi amtasu tinade hausikti kari sare aisu phagadra khanna tawrubani kaino mapa loinamag aingonda tainaba hausikti mani aina loya seba ngaktani isa sasap manabasidane aina isa nupa pamlubagi soiba ngaktani tainadrabadi karino ha matamduda aina haiba natro nupa oirabasu nupibu oirabasu amabu leirabadi yare haidina nangna takibo ha isagi sasap manabasida hausikti kari sare amasu phangda amasu mang haibdo oirabane khuyani tomba karai saluino ha nang kai saluino ba nangse nupini ne he sadu mangaire ne yunggi makhasida ngata leini khangda makai chaliba kainoi ma kai wangang sangang du bo tanin chali na thong nate nangna nupa poi hai si sumra ha khomona sindo lamhen bagi ni phuri doina nangse nupini ne he nupi hai base yam lubani ko nang madu kaw to fai leisabi kanana nupa da phunagi ha nang natana nangbu miyam sina angawbi na hainabuduro nangna pamli base ipagi tomba nang hausikti leisabi pharabani ne hanagi lisa sasato khradi hongone nangbo adumna sumtau da leirabadi mina soida noknagani ne noina dumai yam ngangdo oradi aise kedobagi nupi oina po piramino nupa oina po mo yadro ha nupa oina po mo yadraba khangjesu adu yoshilaklabadi namana popani namada hanguko si hairamduna kumardu haugaduna thokre tomasu sauduna imungda sangkre bisaksu masagi khanbada wakhal wana lehauram asumna matam khra haukre thaubusu tomagi lekaida tombabu sangbala ko leplamde tomba thengnarabadi ayam matamdasu aduma phuram lakpana aidi nangmu akunu pase punsigi ujajaisi nupi amagi damakta hajin hanjin kin chabadum chapasibu kanana haunage nangondagi hendoktuna ai phawu yawu numisu yawsilaklabani yawu phangjaribado darabuto pharabani ai da hengkai matung manau nangna sasi harabasu amhana chatloidabani masimudi nang khago thole yemasi tombana masiki nupanisa amuk leiramini khoidausa ontona sauningdorida thawbana tomba kaisa tuino noi na pagi manak salugi tawba khangaba noi na pagi manakta adudi akhoyumda nakuboki manakta simadi usitabasa phaneyam sarasu shonhandine he phasana haringa sidane nang liphor natrabadi nahan khagi hainabido khangidana adum torokani tomba pakhang amana leisabi mada apam nusi phawbusibu kayam lalage atopa leisabina chanda khairei sidi makhoi dum popiro aingonda gadi popiran adungamadi aina nangi kinchaba adum laibase la amoi adudi ngasisu saba tarine ko khangbra adu khangraba nushiko nushiribro ha aidi nushiba makhai adum sani na ayo hairui su ayo mina taraga pangda mani khangni nei ai khangge lakpana amu pigre muskina pasa yatre ngaro bukhinam tore horendi imang isigada warise padan saraga matung mano sida satana bahai batare ngasi su thawbadu tomana putharaklammi lakpana thawbu singduna mayum phawpuraklammi mayum yaraktuna lakpana pawpumba tamlammi numisidagi mamaga masegana thawbu senaduna yumdagi mapan thokhalamdi binona nupinabu nungsi pami haibada adumna tawbasibu kanana hunage ha angawbi orangani nupido phajabina ima nasa nupagi masak ase phuning sakta tai aduna phurak orangani ima su amta yengone tadro tumina layu he kari thoina ngalibano ase pharabasu trabasu isani aina pokliba nangna nganglibudo karino ba ha phuning sakta taribadi napa lawba adunani
ꯑꯗꯨꯒꯤ ꯇꯥꯔꯤꯕꯅꯤ ꯀꯨꯃꯥꯔꯅ ꯅꯆꯥꯅꯨꯄꯤꯅ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯌꯥꯡ ꯏꯀꯪ ꯀꯪꯗꯅ ꯉꯥꯁꯦꯞ ꯃꯥꯜꯂꯤꯁꯤꯅ ꯃꯃꯥ ꯂꯧꯕ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯅꯣ ꯃꯄꯥ ꯃꯤꯒꯤ ꯏꯃꯥꯏꯆꯥ ꯋꯥꯔꯤ ꯁꯥꯕꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯇꯥꯕꯤꯔꯝꯃꯤꯕꯁꯤꯕꯣ ꯌꯥꯝ ꯇꯥꯖꯅꯤꯡꯕꯗꯧꯅ ꯐꯖꯕꯤꯅ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯅꯦ ꯃꯆꯥꯗꯕꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯃꯤꯗꯤ ꯊꯤꯔꯁꯨ ꯏꯁꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯄꯥꯕꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯣ ꯏꯃꯥ ꯍꯩ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯏꯆꯥ ꯃꯁꯛ ꯊꯤꯔꯕꯁꯨ ꯃꯤꯡ ꯐꯖꯔꯤꯕꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤꯕꯨ ꯍꯥ ꯈꯟꯅꯕ ꯌꯥꯔꯅꯤꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯏꯃꯥꯅ ꯍꯥꯏꯕꯗꯤꯅꯦ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯏꯃꯥꯅ ꯊꯤꯕꯤꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯤꯕ ꯉꯝꯗꯕ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ ꯅꯆꯥꯅꯨꯄꯥ ꯅꯪꯒ ꯃꯥꯟꯅꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩ ꯊꯧꯕꯁꯨ ꯏꯃꯨꯡꯗꯒꯤ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯩꯅꯣꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤꯁꯤꯕꯣ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣꯕ ꯏꯆꯦ ꯊꯣꯡꯁꯦ ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯎꯔꯥꯎ ꯊꯔꯥꯎ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯀꯔꯤ ꯊꯣꯏꯅ ꯂꯧꯖ ꯁꯥꯔꯤꯕꯅꯣ ꯇꯥꯅꯤꯡꯗꯕꯅ ꯏꯃꯥ ꯊꯣꯡꯁꯦ ꯀꯥꯎꯈꯥꯏꯔꯛꯑꯒꯦ ꯌꯥꯝ ꯀꯜꯂꯤꯗ ꯏꯆꯥꯗꯤ ꯍꯥ ꯀꯤꯀꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯨꯄꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯕꯤꯔꯛꯇꯅ ꯅꯁꯥꯗꯣ ꯄꯣꯞꯄꯕꯗꯣ ꯀꯪꯊꯣꯛꯂꯤꯕ ꯅꯕꯨꯛꯀꯥꯗꯣ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯕꯒꯤꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯐꯨꯃꯟꯕꯒꯤ ꯄꯣꯞꯄ ꯃꯥꯟꯁꯤꯜꯂꯛꯏꯅꯦ ꯅꯃꯥꯏꯒ ꯄꯣꯞꯄꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯃꯥꯏ ꯄꯥꯛꯄ ꯄꯨꯛ ꯀꯪꯕꯁꯤꯗꯤ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒꯅꯨ ꯏꯃꯥ ꯑꯩ ꯊꯣꯛꯂꯛꯀꯦ ꯊꯣꯡꯁꯤ ꯑꯩ ꯊꯣꯛꯀꯦꯗ ꯑꯁꯨꯝꯅ ꯊꯧꯕ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯍꯟꯗꯛꯇꯤ ꯊꯧꯕꯅ ꯂꯥꯛꯇꯕꯗꯨꯗ ꯇꯠꯇꯅ ꯊꯧꯕꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯀꯣꯛꯁꯦ ꯊꯨꯒꯥꯏꯅꯤꯀꯣ ꯍꯦ ꯄꯤꯁꯠꯅ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯊꯟꯇ ꯃꯀꯣꯛꯁꯤꯗ ꯄꯪꯊꯥꯗ ꯊꯥꯖꯤꯜꯂꯤꯕꯁꯤꯕꯣ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯍꯩꯌꯦ ꯇꯣꯝꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯥ ꯑꯩꯔꯣ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯨꯡꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯑꯣꯏꯒꯗ꯭ꯔꯣ ꯍꯥ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯦꯛ ꯍꯦꯛ ꯐꯨꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥꯗꯣ ꯈꯪꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯅꯉꯣꯟꯗ ꯐꯨꯔꯝꯃꯤꯕꯣ ꯑꯃꯨꯛ ꯍꯥ ꯅꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯝꯃꯕ꯭ꯔꯣ ꯑꯁ ꯅꯠꯇꯦꯕ ꯏꯃꯥ ꯑꯗꯨ ꯅꯨꯄꯥꯗꯣ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯑꯗꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯎꯔꯒ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯀꯣꯛꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯅ ꯊꯨꯒꯥꯏꯔꯁꯤꯔꯅ ꯈꯜꯂꯝꯃꯤꯅꯤ ꯄꯤꯁꯛ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯁꯦꯝꯗꯣꯛꯍꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯥ ꯃꯤꯒꯤ ꯃꯆꯥꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯀꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯏꯃꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯤ ꯆꯥꯛꯁꯨ ꯆꯥꯐꯝ ꯈꯪꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯊꯣꯡꯒꯥꯜ ꯊꯣꯛꯑꯒ ꯂꯥꯛꯄ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯍꯥꯟꯅ ꯁꯦꯝꯗꯣꯛꯏ ꯃꯥꯒꯤ ꯕꯦꯝꯃ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤꯅꯦ ꯑꯁꯦꯡꯕ ꯂꯥꯛꯀꯗ꯭ꯔꯣ ꯏꯃꯥ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯇꯣꯝꯕꯕꯨ ꯃꯃꯥ ꯄꯤꯁꯛꯅ ꯅꯨꯄꯤ ꯑꯃꯅ ꯆꯠꯅꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯄꯨꯝꯕ ꯑꯝꯇ ꯆꯤꯊꯗꯅ ꯇꯝꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯊꯧꯕꯒꯤ ꯃꯆꯦ ꯐꯖꯕꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ ꯊꯧꯕꯁꯨ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗꯅ ꯇꯣꯝꯕꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯇꯣꯝꯕ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣꯅ ꯀꯩꯅꯣꯝ ꯇꯥꯡꯖꯒꯦꯕ ꯃꯃꯥꯡꯗ ꯆꯠꯂꯤꯕꯤ ꯀꯔꯤꯒꯨꯝꯕ ꯇꯥꯡꯖꯒꯦꯕ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯂꯩꯁꯥꯕꯤꯗꯨꯁꯨ ꯃꯥꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯊꯣꯔꯛꯂꯝꯃꯤ ꯃꯥꯗꯤ ꯇꯣꯝꯕꯕꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯪꯕꯨ ꯇꯣꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯩ ꯇꯣꯝꯕꯅꯤ ꯃꯥꯟꯕꯤꯗ꯭ꯔꯕꯣ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ ꯁꯛꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯣꯟꯗꯥꯁꯤꯗꯤ ꯃꯥꯟꯗꯦ ꯁꯦꯠꯂꯤ ꯐꯤꯖꯣꯜꯁꯤꯁꯨ ꯃꯥꯟꯗꯦ ꯌꯥꯝ ꯍꯣꯡꯂꯝꯃꯦꯅ ꯅꯪꯗꯤ ꯇꯣꯝꯕ ꯏꯀꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯣ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯕꯣ
ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯥ ꯈꯟꯕꯒꯤ ꯂꯥꯛꯇꯕꯅꯤꯗ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯣ ꯉꯁꯤꯗꯤ ꯐꯨꯔꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯇꯣꯝꯕꯗꯣ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯇꯣꯝꯕꯅꯤ ꯑꯁ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯈꯤꯕ ꯀꯤꯟꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯎ ꯐꯪꯉꯔꯣꯏꯗꯕ ꯅꯨꯄꯤ ꯇꯣꯝꯕꯒꯤ ꯀꯤꯟ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯌꯥꯔꯦꯗ ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯕꯤꯅꯣꯅ ꯃꯈꯣꯏ ꯃꯄꯥ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯩ ꯀꯤꯗꯤ ꯀꯤꯀꯣ ꯊꯥꯏꯅ ꯏꯆꯥ ꯅꯨꯄꯥꯗ ꯃꯁꯤ ꯅꯣꯏꯕ ꯃꯌꯥꯝꯗꯣ ꯊꯣꯏꯅ ꯐꯠꯇꯕ ꯃꯧꯗꯤ ꯃꯥꯟꯗꯦꯗ ꯃꯃꯥ ꯍꯥ ꯈꯔ ꯑꯗꯨ ꯃꯉꯥꯎ ꯊꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪ ꯐꯠꯇꯕꯤ ꯃꯅꯦꯝꯒꯗꯤ ꯑꯣꯏꯒꯦ ꯈꯜꯂꯛꯀꯅꯨꯀꯣ ꯈꯟꯖꯗꯦ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒ ꯑꯃꯠꯇ ꯑꯩ ꯈꯟꯖꯗꯦꯀꯣ ꯃꯄꯥ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯇꯝꯂꯝꯕ ꯃꯑꯣꯡꯗꯨꯗꯗꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯒꯗꯤ ꯊꯕꯛꯅ ꯍꯩꯔꯤꯕ ꯃꯆꯤꯟ ꯃꯈꯥꯟ ꯅꯨꯡꯁꯤꯔꯤꯕ ꯏꯟꯁꯥꯡ ꯍꯥꯎꯕꯗꯤ ꯄꯥꯛꯅ ꯆꯥꯕ ꯐꯪꯅꯤꯗꯤ ꯊꯥꯖꯗꯦꯀꯣ ꯃꯃꯥ ꯊꯨꯝ ꯑꯃꯨꯛ ꯌꯥꯛꯅꯤ ꯑꯃꯨꯛꯅ ꯃꯆꯨ ꯑꯃꯨꯛ ꯈꯪꯌꯥꯛ ꯌꯥꯛꯀꯅꯤ ꯑꯁ ꯑꯩ ꯆꯥꯅꯤ ꯈꯟꯕꯗꯅꯦ ꯀꯤꯕꯨ ꯀꯤꯔꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯟꯁꯥꯡꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ ꯇꯝꯃꯒ ꯑꯗꯨꯝ ꯍꯩꯖꯔꯛꯆꯅꯤꯁꯦ ꯑꯩꯅꯅꯦ ꯅꯨꯡꯇꯤꯒꯤ ꯈꯔ ꯇꯥꯛꯄꯗ ꯑꯗꯨꯝ ꯍꯩꯔꯛꯀꯗꯧ ꯂꯩꯔꯕꯁꯤꯕꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯄꯥ ꯑꯁꯨꯝꯅ ꯇꯣꯝꯕ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯇꯧꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ